CANCHIPUR LEIBA Manipur University ki man get NAKAL da PEISHINDUNA LEIRAMBA Amot Akai Shing NGASI Arambai Tenggol Unit 20 Langthabal gi Tenggoloi Shing na Shengdokhre lamtu sit sangbagi thawram aduga mari leinana Arambai Tenggol Unit 20 gi Commander Langthabal TOMTV da hai Manipur University ki man get mayada Amot Akai kaya PEISHINDUNA LEIBA suna atarabok Shing da chawna khudongchadaba mayokna halei khudongchadaba se kokhanabagi pandamda ngasi Arambai Tenggol Unit 20 na mafam asida sit sangbagi thabaga se paikhatpani miyam nasu mafam asida makhatana Amot Akai langthokpiganu Arambai Tenggol na thamliba wafam asigi mayokta makhatana Amot Akai hundoklamba thengnarabadi maduda thoklakpa afapattagi tekcha khudingmak masa masana pujagadabani asigumba thawong chatharamba khudingmak miyam amadi Arambai Tenggol gi yeknabani haina lawgani haina so mahakna cheksin wa thamki NGASI tawjarise mafam se aduki matik motle MU gi hek nakan jida NGASI tawjarise mafam se aduki matik motle MU gi hek nakan jida kogi public place sida haitare mayam na phatabo huntokpa lambi sida mayam angang naha nubi amta chatpa ngamdaba naton melaga garim chada chatpa naton mele achawuda chatpa kanguna kogi mingjen phun chikhala chatle lekai sida pollution tholakpa na kogi anaba yaurokada mayam tholakpa je sigumba se koi Arambai gi site tagi ngasi nakna bo koi unit 46 amadi unit 29 commander aniga koi punjal lagai tare mafam se sengtokpagi program tang koi mam tawmina jaban Arambai Tenggol sengjari ba mafam asida koi gi matung tarakpada amukhana huntokpa thoklagadi maduda Arambai Tenggol na lawrakpa action da masa masana yana daita lawjagadamni mafam masibun runa nana thamba habse public akoi mam gi hakchang phanaba akoi ki kananaba ngatane duna mafam sibu molaliba dubu Arambai gi yeknabani amadi public mayam gi yeknabani hana Arambai na lawjagan